COVID-19 vaccine sangeng sep oire ahanba COVID-19 gi vaccine clinical sangeng gi ahanba tangkakta sep oire amadi miyoibada COVID-19 virus gi mayokta immune ama ngakthok hanba ngamle haina anova research ama gi matung ina phongdorokle miyoi sam ganipan sangeng tawba matamda vaccine aduna antibody sing neutralize tawki amadi immune system gi T cell na COVID-19 gi virus SARS-CoV-2 gi mayokta leiba ngamki aduma oinamak scientist sing na haibedi China da leiba Beijing Institute of Biotechnology gi scientist sing yauna makata research athaduna vaccine aduna SARS-CoV-2 gi infection bu ngakthokpa ngambra haiba khangdokpa gi tangai fadaba leipanki sangyeng sathaba matamda masa mau phaba miyoi samaga nipan romda vaccine adu kaplaba matungda numit kungani pani gi manungda phanglakhiba sangyeng adu mayam namak singthani oibani aroiba phaldi thatruk ki manungda khanggadabani hainu